ngasi phongkhiba tungan tungan Manipuri siphongsingdagi maruibi I pausing myamna thamjagi ahanamada UNESCO gi textiles report Manipur gi lasing phi amasum sapi lan phi yauri UNESCO na puthokpa handmade for the traditional Indian textiles haina mingthon report Manipur gi lasing phi amasum lasing phi yauri awang nongpokki state singi manungna Sikkim gi Lepcha amasum Tripura gi Risa textile asi yauri handmade textile asi hausiki matamda demand yamna leiba phi makhal sing oiri hairiba phi makhal sing asi sana bhona bada tha kya sangli phi makhal asi industrials competitors sing yamna sangdamna ba yaro haina si report adun haidi phi sing asi da mayak habliba saruk sing asi mutkhibi yabagi phibam mayukna ba masung kharadi matam supagi mangkhibi yawre asiguma phibam masida khunna sawa phi sing asi mapung pana thamjil hauba haibisi tangai phadaba moiri phi sing asigi top masa asi mapung phana yokhatuna thamba mathau tai haina si report aduna haidi Manipur gi lasing phi asi khutna phi sabi singna puthokani phi asi yamna lummi masum yamna tholi lasing phi asi marul ani semlaga sabana loinana madugi marakta lasing hapani Manipur de handloom industry asi atai community gi nupi singi khwaidagi chawpa industry amoi lasing phi gi maphol asi mausa gi lasing gi maphon dagi khenai lasing maphon ga manadaba mong pholi hauji matamda matu yawana bo phi gi pothok kya pothokle maduna kaithil lakpa mamal yamna pidaba masum yamna laina phangboi maduna lasing phi gi mohut sili Manipur gi wangbra domestic market natraga international market mapung pana puthokraba su phi makal asi state asida akhanana phangi maram maduna phi makal asi phisabi singda market link ningthijana pibi mathau tai hainasu report aduna haidi asiguma phi makal sing asigi matana Manipur government na sakhona bikidama akan mamono honari lasing phi textiles ki national retailers sing nasu hena phaba market linkage ama thamna bohonari maram maduna phisabi singna pothowasigi anoba masum nauna pakthok sakthokpa market ama soiduna phanglagani haibigi thajabalai mausaga manadaba technique sizinaduna puariga sagonaduna puthokliba phi makhal singasi mapung phana hinganduna thamba mathauta hairi sapilan phi asibu Manipur gi maitai community gi nupi singna khutna amasum embroidery tawduna saba traditional salamani akanaba phisabi khara khaktana sapilan phi salasi haujik sari adomenama phi makhal asina mitai community bu masakta pa masum ikai khumnabagi phida ama kali sapilan phi gi demand asi kaithel yamna pamna boidi asiguma phi makhal asi hena laithokpa mong na matau tamduna sal oina kaf oina yumgi decoration tawbada court tubada bag sabada masum atai accessory sing seasonary phi makhal asi saba phisabi gi masing asi yamdabana maram moiraga yamna tangna phangli hainisu report aduna haidi makasa tarak poina to papaw mana naga political issue Durga Puja loibuga wari sanaba horagani Naga peace talk the India government ki mir oiriba AK Misram sum Naga political group NPG NSN IM amasum NNPG ki working committee ki marakta leptuna laidura wari sanaba ki thaba as Durga Puja loibuga October 15 dagi makasa tharaga nairi haukiba September 18 ki Delhi da camp tawduna lairakiba member collective leadership BES ATM na lusingba NSN IM ngarang Nagaland da halakre September 13 ki Delhi da camp tawduna lairiba working committee NNPG ki Commisner N Kitobi Zemomina lusingba team amana ngasi Nagaland da halaki akhanaba pawgi likhunama dagi phangba pawgi matungina handak sathakiba khananaina baduda progress kharadi lekhi mathang round gi khananaina bada NSN IM amasung working committee NNPG animakta common draft ama India government puthorakani haibigi thajabalai NPG gi makidi gi common agreement adu laktringa gi mamangna common draft adu kupna khananaina kini yahaja bu haina khangnagadoriba aroibe agreement adu sahi tawnadringai de agreed position gi status paper amasung framework agreement gi competency closing punsin biyaba common draft ama semgan hari wafamasi say sigi July thada NPF ki legislature party leader amasung UDA gi co-chairman kuholuzo azo mainu nasu phungdokiba lekre makoina haikibada common draft adu miyam mamangna puthoktuna nagapu mana yabo oigadabani masigi matungda ta aroiba sahi tawnagadabani aroiba agreement gi procedure adu official gi oiba tangai phadaba kya lanthokhtuna sakani ahanamda draft adu semdringa ki mamangda final draft ama hana semgane amadi parliament puthoktrigai da constitutional scrutiny amuk sathagani amasung progressing asi matam yamna sangadaba oibana English ngani ga kungo humdoi da pangthokodori state assembly asi constitution gi makhara pangthoklaba yai panba yabadi
Frontiers Nagaland State amagi dabi tauraduna ENPO no koliba mafamsingda pangthokodriba mikhal asida saruk yadaba haina pirep laukiba lekhrabani working committee NNPG na khongthang aduguna naga issue gi oration puraknaba khongthang asina assembly mikhal pangthokodriba sida thinta halagani haina section warol thamki ENPO amasung working committee gi pirep asina mikhal pangthoknaba paikhatliba thabak thoramsingda asoba apanba ma ohelagani amasung pangthoknaba lepkhraba matamda mikhal pangthoktaba haibisina constitution gi weba sarangnaba thokonduna Nagaland da president rule lakwa phawbu yai haiden su pawsna phungdorakli makasa tarak poina to papaw mana Iran na police station de attack tawuda mi taragama pansire nupi ama police custody de sikhibedigi asobu leba watho oiriba Iran da khanum pokta leiba Sistans amad attack tawkhibadagi yamdrabada mi taragama pansikre hari province's governor Hussein's Modares Khyabani na thawdodu terrorist attack ni haina phungdorakli mazakhangma terrorist amasum separatist group singi rioter kharana iraigi laikhroma sasinaduna laklaga police station amad attack tawkhre makhune numai kapa nungna thomjinba amasum mai sakpa yawa posak sing langsinbagi thabak sathaki amasum police station khudum sanna bu honaki haina Khyabani na phungdokre provincial capitals Zahedana thokiba thawdo da police forces ki members sing yauna mi taraga mapan sikre amasung kunna sokhi attacker singna sen store ama yauna public property sing mai thadoki bank amasung government center singsu thugai ki haina Khyabani nai ki military amasung police na attacker sing aduga matiksa na mayuna ki amasu makhoi loina phadri bu phabu khuthona ki province asida hojikti irang leitre haina governor naiki police station attack tawbigi thawdo adugi matungda khulai paiba group ama mox amagi manakta punki amasum nongmai ka pauki thawdo adu da province adugi Iran gi Islamic Revolution Guards Corps gi intelligence unit ki commander siki haina press tv gi report amada haiki haidene paushna makatana phongdorakli makasa tarak poina to papaw amana suicide bomb attack ta state minister commissioner yaona Miyoi mapan sire Ningthukawa numita Somalia suicide car bomb attack ama sathakhibaga loinana senior officer sing yauna Miyoi mapan sire haina police na phungdorakli central Somalia sathakhiba suicide attack sing adu Islamic group al Sabab na makoi khutni haina claim torakle hari local police commander Muhammad Molin Ali na phungdorakhibada ahanbagi pawdu state minister amasung commissioner ama yauna Miyoi mapan sire haibisi confirm tawre Belit Wednesday deliver district headquarters ki mapan da explosive sing yaw bakar ani minute manga kanaraga pokhahenduna sathanki bu suicide attack sing adu yamdrabada atai Miyoi tarasu asu apan nakhi city edu da leiriba Kharsa Valley state ki health minister amasum deputy district commissioner sikhiba sing adu gi manung da yakhi so hari Somalia government Al Qaeda mari leinaba militants gi mayokta military offensive ka khathankiba matung attack sing adu satharakibani ningthokabagi anganbada Al Sabab ki top operative ama hatle hain authorities na lakhoki $1 million ahungi shell gi mana lakhokraba Abdullah Yare haukibo October amada Somali army amasum international security partners singna Southern Somalia da sathakiba joint air strike amada siki hain Ministry of Information statement amada phongdoki so haidi hausko ina di miam paus matang se lusinjer ge amasum miam pun anau update ngai minasi